Manipur machet tana Thugainaba Hotnaramba Singna ngasi mareibak ningba shaduna apunba shaktam kaidanaba hotnariba Leingak Asida Khudombi Thinduna Nganglakliba asi Angakpa Phaoi haina Chief Minister Nongthombam Biren phongdorakli Hanagi Prime Minister Atal Bihari Vajpayee chama suba mapok kumonga mari leinana thambal sanglenda pangthokpa Good Governance Day ge thauramda wafam asi phongdokladuna mahakna makhatana hai leibak kannabagi wakhalon Tungoinaramlaga Leingak Thugainaba Chatharakliba politics asi yamna hathaba thabaki politics ni Leingak Thugainaba Hotnarakliba sing asina aranba propaganda kaya sandoklaga Leingak asibu lanna uhannaba lalong kaya leptana chatharakli Leingak ta maral sige khallabadi yumfam yawa wafamda maral sibiyu yumfam yawdaba maral sibagi thakta kumtharaga BJP na kaidanaba politics tawroi Manipur da BJP nungsiba migi masing marang kaina lei Aran ahui kaya hajin tausinaduna appeasement politics sathaba adunadi kuina chatnaba yaroi power khaktada mitaduna BJP na kaidanaba politics tawroi nation first haidiba wakhalon asida yumfam oiraga party asi semkhibani BJP leiringaida Manipur thugaiba kanagi matik natte ngasi Manipur gi miyamna khamthengna wanariba asi kanana churamba mainano haibasi ekhoina khangminnaba changi Matam aduda Congress Party ge luchingba singna kari karamba ground da Myanmar ge lalhauba sing adubu recognition piduna su chathanaram libano haibasi achauba wahang ama oiribani ngasi aikhoina fangliba chaitheng asi sugi marumda wakhalon manaba makhoi masel punsinnaduna Manipur da irang thokhallakpani haibasi hiktokpa yadraba wafamni sugi mingda pumnamak ayaba Pithoklamlaga Haujik Mai Hauna Chaklaklaba Matam Asidana BJP da Maral Siri Makoina Tauramba Aranba Sing Aduna Tungda Soidak Patare Haiduna Review Taurubadagi Irang Asi Haurakibane Asoiba Sing Adu Thoklakani Haibadagi Wakal Manaba Makoi Masel Punsinduna issue Adu divert Taunaba Kanna Hotnari Adubo Noma Natraga Nomadi Achum Aran Miyamna Soidana Makki Khangnarakani Haujik Laibaki Lairiba Fibam Asida Manung Mapan Naina Chattaba Yadabadagi Nganglingba kaya leiragasu wangangdabani Makoiga BJP ga wakhalon yamna khetnai BJP gi miyamga punna chatpa pamjaba apunba Manipur amage wakhalon sagatjaba party ni BJP na furup amatagi mayokta lepkhiba leite mamangi Leingakna appeasement politics tawduna chingtam machoi tahallambana lamdam asi punsinnaba BJP Leingak asina ngasi su hotnaduna lakli adum oinamak Leibak amadi miyamda sokadaba leirabadi Leingak na tumina yengduna leiroi haina Chief Minister Nongthombam Biren makhatana phongdokhe Haugi bahogre lakadaba koi ki process NRC ki project biometric ki project kanosi process adagi inner line permit ki matung lakadam 1961 BSR madu constitutionally laksana constitutionally madu tawga yadaba podamani si madu akoina compromise tawga yaroi podamani See, they do constitutionally, democratically, as per the rule of law. Tausi. Matu matam sangmani. Ado hujiki when the immediate what we need community and is the lady. Bhata nita bising bhata minarkana. Immediate peace matrakrani. Akoi masing marakta. Aduga. Tawgadaba process fencing. Adu adamatu center ki thabangni. Center na na serious when the local. When the Bangladesh saman khana. Saban khana Assam de Bangladesh ka Tripura ka dum sangi ado masigi je khada ma the kara kilometer khar lai hai nansi home mission hai da aduna moi hana border gi oine am serious hoigre Thauram aduga mari leinana BJP Manipur Pradesh ki General Secretary K Saratna hai Atal Bihari Vajpayee yamna matik magul leiba miyeng sanba luchingba amani India asi nuclear power ama oina malemgi miyamna masak khangnakhiba asi mahaki achauba contribution amani lairik tambagi khudong chaba phangjadraba lairaba imungi angangsing mahakna free schooling free fooding gi khudong chaba piduna leibak asida leiriba angam pumnama lemna mahai tamba phanghanaba mahakna honaramkhi ngasi mahaki chama suba mapok kumon asida India pumbana mahaku ningsingduna mahakna hinglingai matamda hotnajaramba thabak thauram sing adu singthanari haina mahakna phongdokhi ngasi ki thauram aduda BJP Manipur Pradesh ki President A Sarda BJP ki makok thongba office bearer sing MLA amadi minister kayana Atal Bihari Vajpayee gi photo da hai leikatuna ikai khumnaba utkhe Prime Minister Mahakna Mahaki Tahi
94 hai sahi ka tudar mali ki manungda bhagna bharat jana sanghati ke horaga so single jamapan barfuda BJP de kalaga nasidi BJP na Leingak pa